Moriba Pauda. Chuchampur Maikaida border fencing Atubuda, Hogodori, compensation to Wapam Yanakre. ECI Manipur Yauna SI are Suba, Tankak Pangtong was same Sakre. Exam Hut Talaga Rims the Tabak Sanglamba, Jitendra Zel Yokre. Pazakraba Sanamahi Lining, Malim Gimiam the Masak Tokna Saktakani, Ramisur. Minister Masung Deputy CM Guwahati Yokre. IDP Sing Mayumda Hanjin Hanabagi, Matanga Pibam, Mipam Pangto Cray. Poide Itagi Bidding Makada, Wakat Mipam Pam Cray, Kanane Necray, Wow, Sanona Pizeri. Kaunuk Kirang Maram Wediga, Lanzinaba Bistum Puramasung Sambu District IDP Sing Masagi Mayumda, Hanjin Hanabagi, Matang the State Home Minister Gobindas Kontozamna, Sherlotuna, Mipam Pangto Cray. Home Minister Gobindas Kontozam social media da Tagalakiba Warol Amada High. Ngasi mahangna share loduna Bisupur District ki Deputy Commissioner gi conference hall gi mifam ama pangthokki mifam adu district asigi manungda leiba nambol AC MLA Thonglaujam Basant Kumar Singh oinam AC MLA Yurengbam Nalini Devi Thanga AC gi MLA Tongbram Robindro Singh amasung Kumbi AC gi MLA Sansam Prenjip Singha Manipur Police SDPGL Kailun Bisupur amasu Sambu District ki DC Singh amasung SP Singh Yauki. Indo-Myanmar border ki Suchampur Maikaida kilometer kuntoret sang amkai paring asida fencing khabagi thabak athubuda matamda paikalagani compensation gi wafam yanakre. India ga Myanmar ga tainori ba mafam asi punna kilometer lising masatuk nipuhumdoini haribo asangwa sigi manungda Manipur ga Myanmar ga tainori ba mafam gi asangwa si kilometer sahumga marputra nipani. Manipur ga tainori ba ngamkai paring yauna Mizoram amasung Nagaland Myanmar ga tainori ba ngamkai paring da border fencing khabagi thabak asi sathaba hokre ahan matangka kilometer chamri fencing khabagi thabak asi hokre Manipur ga oinasu Tengnongpal district lomda ngamkai gi fencing gi thabak sing sathaba leire. Manipur Young State amasung Union Territories kuni thoida voter list ki SIR Special Intensive Revision gi ahum suba tangka ki thabak lakiba nimit kharani gi asidagi haunabagi damak Election Commission of India sem sari hana commission ki official amana phangdorakle. Electoral Koti Nipu Revision Togodori Bathabak asi Kerala, Assam, Puducherry, Tamil Nadu amasung West Bengal Mikhal leibana matam khara tintaduna lakibani adubu nimit kharani gi manungda SIR gi thabak asi hauragani. Hauzik Pawgi Lebak asigi oina state tara amasung Union Territory ahum SIR asi pangthokre state amadi UT Singh adudi Uttar Pradesh, West Bengal, Tamil Nadu, Rajasthan, Chhattisgarh, Kerala, Puducherry, Andaman and Nicobar Island, Lakshadweep, Gujarat, Madhya Pradesh, Goa amasung Bihar ni. Masig mathakta Assam gi oinasu special revision asi pangthokre pangthokiba SIR gi thabak sing asida punna voter koti marfu taramapan long million Tobungam Cray, Lemoriba, Water Koti Nipu, Rom Jasi Puna, State Taratul Muslim Territory, Mangagini. Himante Biswas Sarma Anirak Suba Maktamgi on the Minister when Haying Wasak Lobagi, Toram Pangtukadori, Asida Sarbianam with the Mak Manipur Minister, Waikem San Singamasung Deputy Minister, Namsaki Binasi, Guatida, Tumcray. Prime Minister Narendra Modi Masung, NDA Gilusing Makaya Saruk Yaduna Pangtukadoriba Wasak. Lobby Pharmacy Saruk Yanam with the Mok, Minister Asi, Gujarat Kidamuk Infal, Taduk Kibani, Mahak Luinana, Deputy Minister, Namsaki Biansu, Guwahati, Tungibani. Wasak Lobby Pharmacy Kana Parada Leba, Veterinary College, Filda Pangtukani, BJP Oina State Asi, Tangna, Tam, Homlak Suba, Paigatori Bani. Learning to Sanami Temple Board saying Mangagi Oina Nongnan Tau Pugatabasing was. Asi wasak lokhi galoinana board asigi vice president oiraba MLA Lorem Bamramisor ekoigi pazikraba sanamai lining asi malemgi miyam da masak thokna lining amani haibasi khanganaba thaudang kaya paikalagani haina pawmisingna phongdokre poidai itagi miyeng makhada iro maijok apunba mera paibi YUC MLA TS SIC na ngasi tronglaubi thauduk mitang mihat amadi kamjung kunjasing phajin punsin matokhibe thodoksin asi waroisin ama puraktuna Manipur gi tangdu leita pibam ama ohelu haina demand toduna wakat mifam sathaki baga loinana kanani na mifam ama masu pangthokre
पाउक्सीसिंग साइबर फोन मरु पाउक्स मैन पाउदम जेरी गवर्नर बालाना अमित शाह उनखरे बोम लंगसिलमले वखत मिफम चथखरे मी अमना कार मनुंगदा नोंमैना पांगम लेरमले रूसीदा सरमना वीमेन ऑफ इंडिया लिंग कुंतरुक अवार्ड पिरकले पाउ सनुना पिजरी मणिपुर गवर्नर अजय कुमार बालाना ngasi यूनियन होम मिनिस्टर अमित शाह उनदुना स्टेट असेगी हुजिक ओरिबा सेक्रेटरी पिबम ममसुम स्टेट गवर्नर लखलिबा तोगां तोगांबा साखुत थौरांगी मतंग खनबा खनखरे हाइरी पोरंपा पुलिस स्टेशन मनुंग सना कोंगपाल खाइदेम लेखाई लेबा निथौजम असंबिगी युमदा जखंगदम सिंगना बोम नंसिलमले हाइरी लेबाक असिगिदमक तोगां तोगां थबक थौरम सिंग माइ पाकना थबक तौनंगिदमक लेबाक असिगी तोगां तोगां बा स्टेट सिंग निपि 10 पिबा आइकॉनिक वुमेन्स ऑफ इंडिया लिंग कुंतरुक अवार्ड मणिपुरदगी रूसीदा सरमदसु पिदुना इकाई खुमनखरे लोइसलबु सनबगी पाउता ngana numidang athengmada mafam asigi king abulwa sport city lol stadium di india makhoi gi aroiba group d gi match ta uzbekistan gi mukuta sinu ahumda ma sauna maithi banangduna afc u17 asian cup saudi arabia singkuntur ge campaign sauna ningba kan loisin khre international thai boxing federation itbf amasung asian thai boxing confederation atc anigi senthang makhada nepal yimbu oidna Prokra Rugal City Stadium ngasi loisinkiba International Thai Boxing Championship India ki represent tokiba Wahingbom Debaras Singhana gold medal lawkhre. Tramde suba Amfa Senior Women Football League lisin kuntarup kuntaret ngasi YWC Langthobal amasung ESU wangkai mai pakhre. Mga suba MNCA Boys Under 14 One Day Trophy lisin kumang kuntur ngasi Moijing Public ground thawat sanakiba mesta RCA lilongna force ketrigau buran samanga tarukta maithiba pikre samuro mangkha lekai imphal west athakba isuba maisuk samurok singong trophy 9 man A side village open football tournament sin kuntarukta ngasi apun by FC kuman FC na ani ohumanida maithiba pikre hauji Uzbekistan da konung taksen da sathariba U17 amus U17 Boys and Girls Asian Boxing Championship kuntrukta India represent tokduna compete tokiba Manipur gi oina nongpok nganba miteina semi final da maithiba nahoduna bronze medal campaign loisin khre Chhattisgarh gi Narayanpur da mission asum sanariba hanba semi final Manipur Mizoram mukutta panjil penalty shootout ama tarukta ama humda maithiba nangduna Swami Vivekananda Singh U20 match National Football Championship ki final loisinba ngamhodre matang mi grom tuan ba pauk ser mi pauk dum sen jari me kon khurm jari